ꯂꯩꯖꯕ ꯅꯨꯡꯁꯤꯕꯕꯨꯁꯨ ꯀꯠꯊꯣꯛꯂꯒꯦ ꯂꯩꯔꯝꯕ ꯊꯃꯣꯏ ꯑꯅꯤꯅ ꯁꯥꯒꯠꯂꯝꯕ ꯅꯨꯡꯁꯤ ꯃꯪꯂꯥꯟ ꯀꯌꯥꯗꯨꯁꯨ ꯃꯃꯤ ꯁꯥꯝꯍꯜꯂꯒꯦ ꯏꯐꯝꯗꯒꯤ ꯑꯣꯏꯈ꯭ꯔꯤꯕ ꯁꯦꯝꯈ꯭ꯔꯤꯕ ꯁꯥꯒꯠꯃꯤꯟꯅꯈ꯭ꯔꯤꯕ ꯃꯃꯤ ꯄꯨꯝꯕ ꯑꯀꯥꯎꯕ ꯍꯥꯏꯕꯗꯨꯒꯤ ꯂꯩꯔꯣꯜꯅꯨꯡꯗ ꯂꯣꯠꯂꯒ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯒꯦ ꯐꯨꯝꯖꯤꯜꯂꯒ ꯅꯝꯁꯤꯟꯗꯨꯅ ꯂꯩꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯨꯁꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗꯨꯅ ꯈꯜꯂꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯃꯣꯏ ꯂꯩꯁꯥ ꯇꯝꯂꯨꯗ꯭ꯔꯕ ꯊꯃꯣꯏ ꯏꯀꯪ ꯊꯣꯛꯇꯨꯅ ꯂꯩꯀꯪꯂꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯨꯔꯕ ꯊꯃꯣꯏꯗꯨ ꯈꯪꯍꯧꯗꯅ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯂꯥꯛꯇꯨꯅ ꯅꯣꯡꯂꯤꯛ ꯆꯕꯨꯟ ꯆꯕꯨꯟ ꯈꯤꯛꯊꯔꯛꯂꯔꯤ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯨꯅ ꯈꯤꯛꯂꯛꯄꯗ ꯃꯌꯣꯜ ꯁꯅꯥ ꯀꯧꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯂꯩꯀꯪꯂꯥꯗꯒꯤ ꯌꯦꯅꯤꯡ ꯆꯣꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯤ ꯃꯌꯣꯜ ꯀꯪꯗꯨꯅ ꯃꯥꯡꯂꯨꯔꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯃꯌꯣꯜꯗꯨ ꯅꯧꯍꯧꯅꯅ ꯃꯇꯣꯟ ꯆꯣꯡꯗꯨꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯔꯤ ꯅꯧꯅ ꯅꯨꯡꯁꯤꯕ ꯐꯪꯂꯅꯤ ꯑꯁꯥꯒꯤ ꯄꯥꯝꯕꯦꯜ ꯃꯇꯣꯟ ꯆꯣꯡꯂꯛꯂꯅꯤ ꯑꯣꯏꯔꯅꯤ ꯅꯤꯡꯖꯕ ꯑꯁꯥ ꯄꯨꯝꯕ ꯊꯨꯡꯂꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗꯨꯅ ꯅꯤꯡꯈ꯭ꯔꯦ ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯛꯂꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯂꯨꯁꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯃꯣꯏ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯁꯤꯜꯂꯛꯄꯗ ꯁꯦꯝꯂꯛꯄ ꯁꯥꯔꯛꯄ ꯈꯨꯗꯣꯜ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯃꯌꯣꯜ ꯁꯅꯥꯕꯨ ꯄꯥꯔꯤ ꯍꯣꯏꯒꯤꯗ ꯀꯧꯗꯨꯅ ꯄꯥꯔꯤ ꯂꯨꯁꯤ ꯑꯃꯗꯤ ꯃꯌꯣꯜ ꯁꯅꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯂꯣꯏꯅ ꯁꯥꯔꯛꯂꯤ ꯂꯨꯁꯤꯒꯤ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯂꯧꯔꯛꯄ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨꯃꯁꯨ ꯂꯣꯏꯅ ꯃꯌꯣꯜ ꯁꯅꯥ ꯃꯉꯣꯟꯗ ꯂꯣꯏꯅ ꯈꯪꯍꯜꯂꯔꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯔ ꯃꯇꯨꯡꯗ ꯃꯌꯣꯜ ꯁꯅꯥꯗꯨ ꯂꯨꯁꯤꯒꯤ ꯈꯜꯂꯛꯄꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯃꯌꯣꯜ ꯁꯅꯥ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ ꯏꯆꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕ ꯈꯟꯖꯤꯟꯒꯅꯨ ꯏꯆꯦꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯏꯆꯦꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯇꯧꯒꯦ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯒꯦ ꯗꯥꯏꯍꯟꯒꯤ ꯃꯐꯝꯗ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧ ꯉꯝꯕꯤ ꯑꯣꯏꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯑꯣꯏꯒꯦ ꯏꯆꯦ ꯑꯩ ꯑꯣꯏꯒꯦ ꯃꯌꯣꯜ ꯁꯅꯥ ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅꯤ ꯅꯨꯡꯁꯤ ꯍꯩꯕꯤꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯃꯥꯕꯨ ꯄꯨꯝꯍꯦꯟꯕꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯥꯅꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯄ ꯑꯣꯏꯌꯨ ꯁꯣꯏꯗꯅ ꯑꯣꯏꯁꯅꯨ ꯏꯆꯦ ꯂꯨꯁꯤꯒꯤ ꯃꯌꯣꯜ ꯁꯅꯥꯒꯗꯨ ꯃꯄꯤꯔꯥ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯧꯁꯤꯡꯗꯨꯗ ꯄꯥꯔꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯌꯥꯔꯁꯤ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯗꯨꯒꯤ ꯈꯟꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯃꯌꯣꯜ ꯁꯅꯥꯒ ꯂꯨꯁꯤꯒ ꯈꯨꯠ ꯄꯥꯏꯅꯔꯝꯕꯗꯨ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯨꯁꯤ ꯇꯥꯔꯒꯦꯠ ꯇꯧꯔꯝꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯥꯔꯗꯦꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯔꯁꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯁꯣꯏꯗꯅ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯇꯧꯗꯣꯏꯁꯤꯕꯣ ꯄꯥꯔꯤ ꯌꯥꯅꯤ ꯌꯥꯅꯕ ꯁꯤꯜꯂꯣ ꯅꯪꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯁꯣꯏꯗꯅ ꯇꯧꯔꯁꯤ ꯑꯗꯣ ꯄꯨꯝꯍꯦꯟꯕꯗ ꯅꯪ ꯄꯥꯎ ꯈꯔ ꯐꯥꯎꯔꯨꯂꯨꯁꯤ ꯑꯗꯨꯗꯤ ꯑꯩ ꯐꯥꯎꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯛꯀꯅꯤ ꯑꯗꯨꯅ ꯅꯪꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯨ ꯄꯥꯔꯤꯅ ꯍꯣꯏ ꯐꯔꯦ ꯑꯩꯅ ꯊꯣꯛꯄ ꯍꯥꯏꯖꯤꯜꯂꯒ ꯃꯥꯕꯨ ꯁꯤꯗ ꯂꯥꯛꯅꯕꯗꯤ ꯁꯤꯜꯂꯒꯦ ꯑꯗꯨꯝ ꯑꯩꯅ ꯍꯣꯏ ꯂꯨꯁꯤ ꯃꯌꯣꯜ ꯁꯅꯥꯗ ꯃꯣꯟ ꯁꯤꯜꯂꯛꯂꯒ ꯅꯪꯁꯨ ꯇꯥꯔꯦꯗꯅ ꯃꯌꯣꯜ ꯁꯅꯥ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯣꯜ ꯁꯅꯥ ꯃꯀꯣꯛꯇꯨ ꯅꯣꯝꯂꯗꯨꯅ ꯍꯣꯏ ꯏꯆꯦ ꯑꯩ ꯈꯪꯂꯅꯤ ꯅꯨꯃꯤꯠꯇꯨꯗ ꯁꯣꯏꯗꯅ ꯇꯧꯔꯁꯤ ꯑꯃꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯊꯨꯡꯕ ꯑꯣꯏꯔꯁꯤ ꯃꯌꯣꯜ ꯁꯅꯥ ꯃꯀꯣꯛꯇꯨ ꯈꯛ ꯅꯣꯝꯃꯤ ꯄꯥꯔꯤꯅ ꯑꯗꯣ ꯊꯕꯛꯁꯤ ꯇꯧꯔꯕꯗꯤ ꯆꯦꯛꯁꯤꯟꯅ ꯇꯧꯗꯕ ꯌꯥꯔꯣꯏ ꯄꯨꯝꯍꯦꯟꯕꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯄꯪꯕ ꯃꯤꯗꯤ ꯅꯠꯇꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯕ ꯐꯛꯁꯤꯟꯅꯕ ꯃꯥꯡꯅꯕ ꯍꯤꯗꯥꯛ ꯊꯥꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯒꯗꯧꯕꯅꯤ ꯑꯣꯀꯦ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯔꯁꯤ ꯂꯨꯁꯤ ꯅꯪ ꯑꯗꯨꯕꯨ ꯀꯣꯟꯅ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯋꯥꯔꯧꯕꯗꯤ ꯄꯣꯛꯂꯒꯅꯨꯀꯣ ꯂꯨꯁꯤ ꯑꯗꯨꯃꯛ ꯃꯥꯏꯊꯣꯡꯗꯨ ꯏꯇꯤꯡ ꯇꯤꯡꯅ ꯐꯥꯎꯔꯣꯏ ꯑꯩ ꯀꯔꯤꯃꯇ ꯐꯥꯎꯔꯣꯏ ꯑꯩꯅ ꯇꯧꯔꯤꯕ ꯈꯜꯂꯤꯕꯁꯤꯡꯁꯦ ꯑꯁꯤꯅ ꯑꯄꯥꯝꯕꯅꯤ ꯑꯩꯒꯤ ꯑꯄꯦꯟꯕꯅꯤ ꯑꯩꯒꯤ ꯑꯄꯦꯟꯕ ꯂꯨꯁꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯧꯒꯗꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯨꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯕ ꯇꯥꯟꯅꯕ ꯈꯣꯠꯅꯕ ꯂꯣꯏꯔꯒ ꯍꯟꯅꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯃꯛꯇꯨ ꯄꯥꯔꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗꯒꯤ ꯅꯨꯃꯤꯠꯇꯨ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕ ꯍꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ ꯄꯥꯔꯤꯅ ꯏꯃꯥ ꯄꯨꯝꯍꯦꯟꯕꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯈꯤꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯑꯣ ꯑꯗꯨ ꯄꯥꯔꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯪꯒꯤ ꯅꯇꯥꯎꯁꯦ ꯋꯥꯈꯜ ꯅꯠꯇꯕ ꯈꯔ ꯈꯟꯕ ꯃꯥꯜꯂꯤ
ꯏꯃꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯣꯡꯃ ꯅꯤꯅꯤ ꯈꯔꯗꯤ ꯀꯨꯏꯔꯛꯂꯕꯁꯤ ꯑꯍꯣꯡꯕ ꯌꯥꯝ ꯎꯏ ꯑꯗꯨꯅ ꯅꯪꯅ ꯂꯥꯛꯂꯤꯉꯩ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯁꯥꯔꯒꯅꯦ ꯃꯕꯨꯛꯅꯤꯡꯗꯣ ꯑꯣꯜꯍꯟꯕ ꯇꯝꯃꯨꯀꯣ ꯑꯃꯨꯛꯇ ꯑꯣꯜꯍꯜꯂꯝꯃꯣ ꯄꯥꯔꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯇꯥꯎꯁꯦ ꯋꯥꯈꯜ ꯑꯃꯗ ꯁꯨꯝ ꯇꯥꯎꯔꯒ ꯂꯩꯗꯨꯅ ꯎꯪꯂꯒꯗ ꯂꯩ ꯆꯥꯕ ꯊꯛꯄ ꯑꯃꯠꯇꯒ ꯆꯪꯗ꯭ꯔꯦ ꯍꯩꯋꯥꯅꯤꯅꯦ ꯅꯪꯕꯨ ꯄꯥꯔꯤ ꯃꯗꯣ ꯈꯔ ꯅꯪꯅꯅꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯗꯣꯛꯂꯝꯃꯨ ꯍꯥꯏꯕꯅꯤꯅꯦ ꯑꯣꯍꯣ ꯈꯪꯉꯦ ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯅꯤꯅꯦ ꯃꯥꯅ ꯍꯥꯏꯕꯗꯤ ꯆꯪꯉꯣ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯍꯤꯞꯂꯝꯒꯅꯤ ꯍꯣꯏ ꯃꯥ ꯄꯥꯔꯤꯗꯨ ꯑꯗꯨꯃꯛ ꯒꯝ ꯆꯪꯂꯛꯂꯦ ꯄꯨꯝꯍꯦꯟꯕꯒꯤ ꯀꯥꯅ ꯂꯩꯔꯤꯕꯗꯣꯝꯗ ꯏꯟꯗꯨꯁꯨ ꯑꯗꯨꯝ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗꯨꯗ ꯄꯥꯔꯤꯅ ꯄꯨꯝꯍꯦꯟꯕꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯄꯨꯝꯍꯦꯟꯕꯗꯨ ꯎꯪꯂꯒ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯄꯥꯔꯤꯁꯨ ꯆꯪꯁꯤꯜꯂꯒ ꯐꯝꯊꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤꯅ ꯀꯔꯤꯅꯣ ꯋꯥꯈꯜ ꯁꯤꯟꯇꯥꯒ ꯇꯧꯔꯒ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯇꯨꯅ ꯅꯪ ꯂꯥꯛꯏꯔꯥ ꯂꯥꯛꯂꯤꯕꯅꯤ ꯅꯁꯛ ꯅꯁꯨꯒ ꯑꯃ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯔꯤ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯋꯥꯈꯜꯁꯤ ꯌꯥꯝ ꯋꯥꯔꯤꯅꯦ ꯀꯔꯤꯒꯤ ꯂꯨꯁꯤꯒꯤ ꯃꯇꯥꯡꯒꯤ ꯃꯥꯒ ꯄꯥꯎ ꯏ ꯐꯥꯎꯅꯔꯛꯇ꯭ꯔꯤꯕꯁꯦ ꯀꯨꯏꯁꯤꯜꯂꯛꯂꯦ ꯁꯤꯒꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯋꯥꯈꯜꯗ ꯅꯠꯇꯅ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯁꯣꯟꯊꯔꯦ ꯑꯁ ꯏꯇꯥꯎ ꯅꯨꯄꯥꯅꯕꯨ ꯑꯗꯨꯝ ꯇꯧꯍꯧꯅꯕ꯭ꯔꯣ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯅꯪꯅ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯨꯗꯕꯒꯤ ꯈꯪꯗꯕꯅꯤ ꯁꯤꯒꯤ ꯆꯩꯅꯥꯁꯦ ꯄꯥꯔꯤꯅ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯀꯃꯥꯏꯅ ꯈꯟꯖꯤꯟꯗꯕ ꯉꯝꯗꯣꯏꯅꯣ ꯑꯩ ꯉꯝꯗꯦ ꯄꯥꯔꯤ ꯅꯪ ꯂꯞꯇ ꯐꯖꯅ ꯅꯥꯔꯦ ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯈ꯭ꯔꯦ ꯃꯔꯛꯇꯨꯗ ꯄꯥꯔꯤꯅ ꯀꯩꯅꯣ ꯏꯃꯥꯅ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯛꯏꯁꯤꯕꯣ ꯑꯩ ꯂꯥꯛꯄꯗ ꯅꯪꯕꯨ ꯏꯃꯨꯡꯁꯤꯗ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯀ ꯆꯠꯊꯔꯨꯕꯗꯣꯏꯁꯤꯕꯣ ꯄꯥꯔꯤ ꯇꯥꯅꯤꯡꯗꯦꯗ ꯑꯩ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯗꯣ ꯐꯔꯦꯅꯦ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯁꯤꯒꯤ ꯃꯔꯝꯒ ꯑꯝꯇ ꯍꯪꯂꯔꯣꯏꯗ꯭ꯔꯣ ꯅꯪ ꯀꯩꯒꯤꯅꯣ ꯁꯨꯝ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯩꯒꯤ ꯕꯥꯔꯗꯦꯒꯤ ꯏꯟꯚꯥꯏꯠ ꯇꯧꯕ ꯂꯥꯛꯏꯅꯤꯅꯦ ꯅꯥꯕ ꯀꯨꯏꯗ꯭ꯔꯤꯅꯦꯀꯣ ꯅꯪꯒꯤ ꯕꯥꯔꯗꯦꯁꯨ ꯍꯣꯏ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯄꯤꯛꯇꯛꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯒꯦꯅ ꯈꯜꯂꯤ ꯇꯧ ꯇꯧꯋꯣ ꯀꯥꯏꯅ ꯅꯪꯗꯤ ꯌꯥꯎꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯄꯨꯝꯍꯦꯟꯕ ꯁꯣꯔ ꯑꯃ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯪꯗꯦꯗ ꯄꯥꯔꯤ ꯑꯩ ꯍꯟꯗꯛꯇꯤ ꯌꯥꯎꯅꯤꯡꯕꯒ ꯌꯥꯝ ꯄꯣꯛꯇꯦ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯅꯨ ꯑꯩ ꯍꯟꯗꯛꯇꯤ ꯌꯥꯎꯔꯒꯨꯝꯒꯦ ꯅꯃꯥꯏꯗꯨ ꯀꯤꯟꯁꯤꯅ ꯄꯣꯞ ꯄꯤꯁꯜꯂꯛꯀꯅꯤ ꯌꯥꯎꯗ ꯌꯥꯔꯣꯏ ꯄꯥꯔꯤꯗꯣ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯇꯨꯅ ꯅꯪ ꯌꯥꯎꯗ ꯌꯥꯔꯣꯏꯀꯣ ꯀꯅꯥꯅꯣꯝꯁꯨ ꯂꯥꯛꯇꯣꯏꯅꯦ ꯀꯅꯥꯕꯨ ꯂꯥꯛꯇꯣꯏꯅꯣ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯃꯤ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨꯅꯦ ꯍꯥꯏꯔꯤꯁꯦ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯗ ꯐꯠ ꯌꯦꯡꯂꯛꯇꯨꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯅ ꯄꯥꯔꯤ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯀꯅꯥ ꯃꯥꯟꯒꯦ ꯑꯗꯨ ꯈꯪꯂꯗꯤ ꯑꯩ ꯍꯪꯈꯤꯗ꯭ꯔꯣ ꯍꯥꯏꯌꯣ ꯀꯅꯥꯅꯣ ꯄꯥꯔꯤ ꯑꯩꯕꯨ ꯌꯥꯝ ꯈꯪꯅꯤꯡꯕ ꯄꯣꯛꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯄꯥꯔꯤꯅ ꯇꯞꯂꯤ ꯑꯗꯨ ꯐꯔꯦꯅꯦ ꯃꯤꯗꯣ ꯍꯥꯏꯔꯒꯦ ꯅꯪ ꯑꯩꯒꯤ ꯕꯥꯔꯗꯦ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯁꯤꯌꯥꯅ ꯁꯦꯡꯅ ꯑꯆꯨꯝꯕ ꯑꯑꯣꯏꯕ ꯑꯃ ꯍꯥꯏꯅꯁꯦ ꯍꯥꯏꯔꯛꯎ ꯁꯤꯌꯥꯅ ꯄꯨꯝꯍꯦꯟꯕꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯂꯥꯛꯀꯅꯤ ꯑꯩ ꯂꯥꯛꯀꯅꯤꯅꯦ ꯁꯣꯏꯗꯅ ꯒꯨꯗ ꯑꯗꯣ ꯍꯥꯏꯔꯣ ꯀꯅꯥꯅꯣ ꯄꯥꯔꯤꯅ ꯃꯣꯜꯂꯤ ꯂꯨꯁꯤ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯂꯨꯁꯤꯗꯣ ꯂꯥꯛꯀꯗꯣꯏꯅꯤ ꯄꯨꯝꯍꯦꯟꯕ ꯊꯥꯖꯗꯅ ꯑꯁꯦꯡꯕꯒꯤꯔꯣ ꯅꯪ ꯍꯥꯏꯁꯤ ꯄꯥꯔꯤ ꯑꯁꯦꯡꯕꯔꯣ ꯍꯣꯏ ꯃꯥꯕꯨ ꯅꯥꯏ ꯍꯥꯏꯕ ꯇꯥꯏ ꯅꯠꯇꯦ ꯄꯥꯔꯤ ꯑꯩꯉꯣꯟꯗ ꯋꯥꯗꯣ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯅꯪꯉꯣꯟꯗꯅ ꯀꯃꯥꯏꯅ ꯕꯥꯔꯗꯦ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯐꯣꯟꯗꯤ ꯇꯧꯕ ꯆꯠꯇꯗꯥꯏ ꯑꯩꯉꯣꯟꯗ ꯕ꯭ꯂꯣꯛ ꯊꯝꯒꯨꯝ ꯇꯧꯕꯗꯥꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯄꯥꯔꯤ ꯅꯪ ꯐꯖꯅ ꯍꯥꯏꯌꯨ ꯄꯥꯔꯤꯁꯨ ꯍꯥꯏꯔꯛꯏ ꯑꯩ ꯆꯟꯗꯥꯟ ꯇꯐꯤꯡ ꯇꯍꯥꯒ ꯇꯧꯔꯛꯀꯅꯨ ꯍꯥꯏꯒꯤꯗꯨ ꯅꯪ ꯑꯃ ꯄꯨꯝꯍꯦꯟꯕꯗꯣ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯄꯥꯔꯤꯅ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯋꯥꯍꯩ ꯈꯔ ꯋꯥꯔꯤ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯇꯧꯗꯨꯅ ꯂꯤꯁꯤꯜꯂꯛꯂꯝꯃꯤ ꯍꯥꯏꯖꯤꯜꯂꯛꯏ ꯑꯣꯏꯗꯕ ꯈꯔ ꯂꯨꯁꯤꯗꯣ ꯅꯍꯥꯟ ꯈꯔꯅꯤ ꯃꯃꯥꯡꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗ ꯍꯥꯏꯔꯛꯄꯅꯤ ꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯎꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯐꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤꯅꯤ ꯅꯥꯕ ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯅ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯍꯥꯏꯗꯦ ꯃꯥꯅ ꯑꯗꯣ ꯅꯪꯕꯨꯁꯨ ꯁꯥꯎꯗꯅꯕ ꯈꯔ ꯍꯥꯏꯌꯨ ꯅꯥꯕꯗꯨꯗ ꯐꯣꯟꯗꯨꯁꯨ ꯄꯥꯏꯔꯨꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏ ꯀꯣꯜ ꯆꯠꯇꯕꯗꯣ ꯈꯪꯗꯦ ꯅꯪꯗꯣ ꯂꯥꯛꯍꯜꯂꯨ ꯂꯥꯛꯅꯕ ꯍꯥꯏꯌꯨ ꯃꯥꯁꯨ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯛꯏ ꯄꯨꯝꯍꯦꯟꯕ
ꯄꯥꯔꯤꯅ ꯑꯣꯏꯗꯕ ꯍꯥꯏꯗꯨꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯥꯖꯖꯗꯨꯅ ꯂꯩ꯫ ꯑꯣꯏꯗꯕꯁꯤꯡꯗꯨꯗ ꯆꯥꯟꯅꯗꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯍꯥꯛꯅ ꯈꯪꯖꯤꯜꯂꯨꯗꯦ꯫ ꯂꯨꯁꯤꯒꯤ ꯃꯄꯥꯎ ꯑꯃ ꯇꯥꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯁꯥꯗꯨꯗ꯫ ꯄꯨꯝꯍꯦꯟꯕꯅ ꯁꯦꯡꯅ ꯄꯥꯔꯤ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯆꯨꯝꯃꯦꯀꯣ? ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ? ꯍꯣꯏ ꯆꯨꯝꯃꯦ ꯍꯥꯏꯕ꯫ ꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯀꯩ ꯐꯥꯒꯤꯅꯣ? ꯂꯥꯛꯀꯅꯤ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ꯫ ꯄꯥꯔꯤꯁꯨ ꯐꯥꯒꯤ ꯇꯥꯊꯣꯔꯛꯇꯨꯅ ꯋꯥꯔꯤꯗꯨꯗ ꯌꯥꯔꯦ, ꯅꯪ ꯂꯥꯛꯑꯣꯏ ꯀꯥꯏꯅ ꯍꯥꯏꯔꯝꯗꯥꯏꯅꯦ, ꯑꯗꯨꯅ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯄꯨꯝꯍꯦꯟꯕꯅ ꯈꯪꯗꯦ ꯑꯩꯗꯤ ꯉꯟꯇꯥ ꯌꯧꯔꯛꯂꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯄꯨꯝꯍꯦꯟꯕ? ꯆꯥꯗ꯭ꯔꯤꯗ꯫ ꯄꯥꯔꯤꯅ ꯑꯗꯨꯗꯤ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯁꯤꯔꯥ? ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯈꯠꯂꯦꯕꯨ꯫ ꯅꯌꯨꯝꯗꯒꯤ ꯆꯥꯔꯒ ꯍꯦꯜꯂ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯍꯣꯏ ꯂꯥꯛꯑꯣ, ꯆꯥꯎꯁꯤ ꯈꯔ꯫ ꯄꯥꯔꯤꯒꯤꯗꯨ ꯁꯦꯡꯅ ꯄꯨꯝꯍꯦꯟꯕꯕꯨ ꯆꯥꯛ ꯄꯤꯖꯅꯕ ꯍꯥꯏꯅ ꯇꯧꯔꯛꯄ ꯈꯗ꯭ꯔꯛꯅꯤ꯫ ꯍꯣꯏ ꯌꯥꯝ ꯆꯥꯖꯔꯝꯃꯔꯣꯏ ꯅꯪ ꯅꯌꯨꯝꯗꯒ꯫ ꯑꯁ ꯉꯥꯡꯉꯤ, ꯆꯥꯛꯈꯤꯗ ꯆꯥꯁꯦ ꯍꯥꯏꯕꯩꯕꯨ ꯌꯥꯔꯦ, ꯑꯗꯨꯝ ꯁꯤꯟꯕꯤꯒꯦ ꯀꯣꯟꯅ ꯑꯩ꯫ ꯌꯥꯔꯦ ꯕꯣꯟꯗꯣ꯫ ꯄꯥꯔꯤꯗꯣ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯂꯥꯛꯑꯣ, ꯕꯥꯃꯣꯟ ꯂꯥꯏꯗꯧꯅ ꯎꯡꯂꯒ ꯇꯨꯃꯤꯟ ꯐꯝ ꯂꯩꯔꯅꯨ, ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁ ꯅꯪ ꯁꯤꯗꯤꯕ꯫ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒꯅꯦ ꯆꯥꯕ ꯍꯧꯔꯅꯤ, ꯁꯠ ꯂꯥꯛꯆꯧꯀꯣ꯫ ꯄꯥꯔꯤꯗꯨ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤ ꯊꯣꯛꯈ꯭ꯔꯕꯗ ꯃꯥꯏꯊꯣꯡꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒꯤ ꯃꯃꯤ ꯈꯖꯤꯛ ꯇꯝꯂꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯨꯡꯗ ꯍꯥꯏꯖꯩ ꯃꯊꯟꯅꯇ, ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯅ ꯑꯣꯠꯄꯀꯣ ꯂꯨꯁꯤ꯫ ꯈꯪꯗꯦ, ꯅꯪꯅ ꯑꯋꯥꯕ ꯄꯤꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯅ ꯍꯦꯟꯒꯠꯄꯒꯨꯝ ꯇꯧꯏ ꯑꯩꯒꯤ ꯏꯁꯥꯁꯤꯗ꯫ ꯈꯪꯗꯦ, ꯑꯩ ꯅꯪꯁꯤ ꯏꯅꯨꯡꯇ ꯅꯨꯡꯁꯤ꯫ ꯑꯩ ꯈꯛꯀꯤꯗ ꯑꯣꯏꯖꯅꯤꯡꯉꯤ꯫ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯎꯔꯛꯇꯕ, ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯇꯕ꯫ ꯑꯗꯨꯕꯨ ꯇꯥꯔꯅꯤ, ꯇꯥꯕ ꯐꯪꯂꯅꯤ ꯅꯪꯒꯤ ꯏꯪꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗꯣ, ꯑꯗꯨꯒ ꯎꯕꯁꯨ ꯐꯪꯖꯔꯅꯤ ꯅꯪꯒꯤ ꯁꯛꯍꯦꯟꯕꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯁꯛꯇꯝꯗꯣ꯫ ꯂꯨꯁꯤ, ꯅꯪꯁꯦ ꯃꯔꯧ ꯂꯩꯃꯜꯂꯤ, ꯃꯒꯨꯜ ꯋꯥꯡꯃꯜꯂꯤ, ꯅꯪꯁꯦ ꯂꯨꯁꯤ꯫ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯃꯊꯟꯇ ꯃꯗꯣꯝ ꯁꯣꯟꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯑꯗꯨꯃꯛ ꯇꯧꯔꯒ ꯃꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗꯨꯗ ꯆꯠꯈ꯭ꯔꯦ, ꯄꯥꯔꯤꯒ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯅꯕ ꯇꯧꯅꯕ ꯍꯥꯏꯅ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯍꯥꯏꯅ ꯉꯁꯤ ꯑꯁꯤ ꯄꯥꯔꯤ ꯃꯥꯒꯤ ꯕꯥꯔꯊꯗꯦ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯃꯥꯒꯤ ꯄꯥꯔꯇꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯃꯌꯨꯝꯃꯛꯇꯨꯗ ꯇꯧꯔꯝꯃꯤ꯫ ꯄꯥꯔꯤ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯑꯗꯨꯝ ꯆꯥꯎ ꯁꯥꯡꯕꯅꯤ, ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯤꯟꯕꯗ ꯑꯗꯨꯝ ꯏꯌꯥꯗ ꯌꯥꯕ ꯍꯥꯏꯗꯨ ꯑꯣꯏꯕꯅꯤ꯫ ꯌꯥꯝꯅꯃꯛ ꯆꯥꯎꯅ ꯅꯠꯇ꯭ꯔꯒꯁꯨ ꯐꯤꯖꯪꯒ ꯈꯟꯗꯨꯅ ꯁꯦꯝꯃꯤ, ꯗꯦꯀꯣꯔꯦꯠ ꯇꯧꯔꯤ꯫ ꯉꯟꯇꯥꯅ ꯂꯨꯁꯤ ꯑꯃꯗꯤ ꯃꯌꯣꯜꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯃꯌꯣꯜꯁꯅꯥ, ꯂꯨꯁꯤ ꯑꯃꯗꯤ ꯄꯥꯔꯤ ꯑꯍꯨꯝꯗꯨ ꯀꯥ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ꯫ ꯂꯨꯁꯤꯅ ꯃꯌꯣꯜꯁꯅꯥꯒꯤ ꯃꯈꯨꯠꯇꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ, ꯃꯌꯣꯜꯁꯅꯥ, ꯅꯪꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯗꯥꯍꯦꯟꯒꯤ ꯊꯃꯣꯏꯗ ꯅꯠꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯒꯟꯕꯅꯤ, ꯐꯤꯡꯒꯟꯕꯅꯤ꯫ ꯅꯪ ꯃꯗꯨꯁꯤꯡꯗꯣ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯀꯣ ꯃꯌꯣꯜꯁꯅꯥ꯫ ꯏꯆꯦ꯫ ꯄꯥꯔꯤꯅꯁꯨ ꯑꯃꯨꯛ, ꯃꯌꯣꯜꯁꯅꯥ, ꯅꯪ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯌꯨꯀꯣ꯫ ꯍꯥꯟꯅꯒꯨꯝ ꯅꯪꯒꯤ ꯊꯧꯅꯥ ꯂꯩꯕ ꯃꯇꯧꯁꯤꯡꯗꯣ ꯎꯠꯇꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯅ ꯇꯧꯁꯤꯀꯣ꯫ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯪꯒꯤ ꯑꯃꯗꯤ ꯂꯨꯁꯤ, ꯅꯈꯣꯏ ꯑꯅꯤꯒꯤꯅꯤꯅꯦ꯫ ꯃꯌꯣꯜꯁꯅꯥꯅ ꯏꯪꯅ, ꯗꯥ ꯄꯥꯔꯤ, ꯏꯆꯦ ꯂꯨꯁꯤ, ꯑꯩ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯁꯣꯏꯗꯅ ꯇꯧꯒꯦ꯫ ꯊꯕꯛꯁꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯒꯦ꯫ ꯑꯩ ꯊꯧꯅꯥꯁꯨ ꯂꯩꯒꯦ꯫ ꯑꯩ ꯇꯧ ꯉꯝꯕꯤꯒꯤ ꯁꯛꯂꯣꯟꯁꯨ ꯂꯧꯒꯦ꯫ ꯑꯩ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯃꯌꯣꯜꯁꯅꯥ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯨꯁꯤꯗꯤ ꯃꯄꯤꯕꯨ ꯇꯞꯅ ꯇꯥꯔꯛꯏ ꯃꯌꯣꯜꯁꯅꯥꯅ, ꯑꯗꯨꯕꯨ ꯏꯆꯦ, ꯅꯅꯥꯎꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯇꯨꯡꯗ ꯇꯧꯔꯛꯂꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯦ꯫ ꯂꯨꯁꯤꯗꯨ ꯃꯌꯣꯜꯁꯅꯥꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯛꯏ ꯑꯗꯨꯒ, ꯃꯌꯣꯜꯁꯅꯥ, ꯍꯧꯖꯤꯛꯇꯤ ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯦ, ꯐꯠꯇꯅ ꯈꯟꯕꯁꯨ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯤ, ꯑꯩꯒꯤ ꯏꯅꯥꯎ꯫ ꯏꯆꯦ꯫ ꯂꯨꯁꯤꯗꯤ ꯀꯞꯂꯤ, ꯃꯌꯣꯜꯁꯅꯥꯁꯨ ꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯄꯥꯔꯤꯅ, ꯌꯥꯔꯦ ꯑꯅꯤꯃꯛ, ꯂꯨꯁꯤ, ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ, ꯌꯥꯔꯦ ꯑꯗꯥꯏ ꯇꯧ꯫ ꯃꯌꯣꯜꯁꯅꯥ, ꯅꯪꯁꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯀꯅꯨ꯫ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯑꯃ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯀꯞꯄ ꯇꯣꯛꯁꯤ, ꯊꯕꯛ ꯇꯧꯅꯕ ꯍꯧꯅꯕ ꯇꯧꯁꯤ꯫ ꯀꯞꯂꯝꯕ ꯂꯨꯁꯤ ꯑꯃꯗꯤ ꯃꯌꯣꯜꯁꯅꯥ ꯑꯅꯤꯗꯨ ꯇꯣꯛꯈ꯭ꯔꯦ, ꯀꯣꯜꯂꯝꯕꯗꯨꯁꯨ ꯊꯥꯗꯣꯛꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ, ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯅ꯫ ꯂꯨꯁꯤꯅ, ꯍꯣꯏ ꯍꯥꯏꯌꯨ ꯄꯥꯔꯤ꯫ ꯂꯨꯁꯤ, ꯁꯨꯝ ꯇꯧꯔꯁꯤ꯫
ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯀꯨꯞꯊꯅ ꯃꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯛꯂꯤ, ꯋꯥ ꯀꯌꯥ ꯋꯥꯇꯥꯅꯔꯛꯂꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯍꯨꯝꯗꯨ ꯇꯣꯉꯥꯟ ꯂꯩꯅꯈ꯭ꯔꯦ꯫ ꯂꯨꯁꯤꯒ ꯃꯌꯣꯜ ꯁꯅꯥꯒꯗꯤ ꯅꯨꯄꯤ ꯂꯥꯛꯂꯒ ꯂꯩꯐꯝ ꯐꯝꯐꯝ ꯑꯗꯣꯝꯗ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯄꯨꯡꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯄꯨꯝꯍꯦꯟꯕꯗꯨ ꯃꯁꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯥꯟꯅ ꯂꯥꯛꯂꯤ꯫ ꯂꯥꯛꯄꯒ ꯄꯔꯤꯒ ꯊꯦꯡꯅꯗꯨꯅ "ꯍꯦꯄꯤ ꯕꯔꯊꯗꯦ" ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯈꯨꯠ ꯁꯣꯛꯅꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ "ꯂꯨꯁꯤꯗꯤ ꯃꯥ ꯂꯥꯛꯈ꯭ꯔꯕ꯭ꯔꯣ?" "ꯍꯣꯏ ꯂꯥꯛꯈ꯭ꯔꯦ, ꯍꯦꯛ ꯂꯥꯛꯄꯒ ꯅꯇꯨ ꯍꯥꯟꯅ ꯍꯪꯉꯤꯕꯣ." "ꯆꯪꯉꯨ ꯃꯅꯨꯡꯗ ꯑꯃ ꯃꯍꯦꯟ ꯍꯣꯏ ꯂꯣꯏ ꯂꯩꯍꯧꯕꯅꯤ, ꯆꯪꯉꯨ ꯀꯥ ꯑꯃꯗꯨꯗ." ꯄꯨꯝꯍꯦꯟꯕꯅ "ꯍꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯨꯕꯨ, ꯎꯗꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒꯤꯅꯤ." "ꯌꯥꯔꯦ, ꯅꯪꯅ ꯈꯤꯠ ꯍꯦꯟꯖꯤꯜꯂꯤ, ꯆꯪꯉꯨ ꯌꯥꯔꯦ ꯃꯅꯨꯡꯗ." ꯄꯨꯝꯍꯦꯟꯕꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ "ꯍꯣꯏ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯆꯪꯂꯛꯄꯗꯨꯗ ꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕꯗ ꯃꯌꯣꯜ ꯁꯅꯥꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯥ ꯎꯕꯗ ꯕꯤꯠ ꯄꯨꯝꯕ ꯍꯜꯂꯤ, ꯑꯗꯨꯕꯨ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝ ꯊꯅꯝꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯌꯣꯜ ꯁꯅꯥꯁꯨ ꯄꯨꯝꯍꯦꯟꯕ ꯎꯕꯗ "ꯂꯥꯛꯇꯤ ꯂꯥꯛꯈ꯭ꯔꯦꯗꯅ, ꯗꯥꯍꯦꯟ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ, ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ, ꯅꯤꯡꯕ ꯊꯨꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦꯀꯣ?" ꯃꯌꯣꯜ ꯁꯅꯥ ꯃꯥꯏꯊꯣꯡ ꯃꯣꯃꯣꯟꯅꯩ, ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯏꯆꯦ, ꯗꯥꯍꯦꯟ ꯂꯥꯛꯈ꯭ꯔꯦ, ꯆꯪꯈ꯭ꯔꯦ ꯃꯅꯨꯡꯗ." ꯂꯨꯁꯤ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ, ꯑꯗꯨꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯇꯦꯛꯁ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯔꯛꯏ ꯄꯔꯤꯗ꯫ "ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ, ꯅꯪꯁꯨ ꯆꯪꯁꯤꯜꯂꯨ, ꯑꯗꯨꯒ ꯇꯧꯔꯣ. ꯑꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯍꯣꯔꯦꯟ ꯊꯣꯛꯍꯟꯈꯤꯕ ꯌꯥꯅꯕ ꯅꯪꯅ ꯑꯗꯨꯝ ꯁꯤꯜꯂꯨ." ꯄꯔꯤꯁꯨ ꯇꯦꯛꯁꯇꯨ ꯄꯥꯔꯤ, ꯑꯗꯨꯒ "ꯑꯣꯀꯦ." ꯄꯔꯤꯁꯨ ꯄꯨꯝꯍꯦꯟꯕꯅ ꯆꯪꯈꯤꯕ ꯀꯥꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔ ꯃꯇꯨꯡꯗ ꯄꯔꯤꯗꯨ ꯀꯥꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯂꯨꯁꯤ ꯑꯃꯗꯤ ꯃꯌꯣꯜ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯣꯟꯖꯦꯜ ꯇꯞꯂꯞ ꯏꯪꯅ "ꯂꯨꯁꯤ, ꯅꯪꯅ ꯇꯧꯔꯒ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ. ꯅꯪ ꯄꯨꯔꯣ, ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯃꯌꯣꯜ ꯁꯅꯥ, ꯆꯠꯂꯣ, ꯅꯪ ꯉꯁꯤꯒꯤ ꯔꯨꯝ ꯊꯪꯅꯕꯁꯤꯗ ꯂꯩꯔꯝꯃꯣ." ꯃꯌꯣꯜ ꯁꯅꯥꯅ "ꯍꯣꯏꯗꯥ ꯄꯔꯤ." ꯂꯨꯁꯤꯅ ꯇꯞꯅ "ꯃꯌꯣꯜ ꯁꯅꯥ, ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ." ꯃꯌꯣꯜ ꯁꯅꯥ ꯃꯥꯏꯊꯣꯡꯗꯨꯗ ꯃꯤꯅꯣꯛ ꯁꯦꯝꯂꯒ ꯆꯠꯈ꯭ꯔꯦ꯫ "ꯄꯔꯤ, ꯆꯪꯅꯕ ꯇꯧꯁꯦ." ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯥ ꯃꯅꯨꯡꯗꯨꯗ ꯆꯪꯁꯤꯟꯃꯤꯟꯅꯔꯛꯂꯤ꯫ ꯂꯨꯁꯤꯅ ꯆꯪꯂꯛꯄꯗ ꯄꯨꯝꯍꯦꯟꯕꯗꯨ ꯌꯨꯗꯨ ꯐꯨꯜꯗ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯔꯤꯅ ꯂꯨꯁꯤ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯑꯇꯩ ꯐꯝꯂꯝꯕ ꯃꯃꯥꯟꯅꯕ ꯈꯔꯁꯤꯡꯗꯨꯗ ꯊꯣꯛꯈꯤꯅꯕ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯨꯁꯤꯗꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯤ꯫ ꯄꯨꯝꯍꯦꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ, ꯑꯗꯨꯒ ꯐꯣꯟꯗꯨꯁꯨ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯄꯔꯤꯗ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤ ꯐꯣꯇꯣ ꯀꯥꯞꯍꯜꯂꯤ꯫ ꯂꯨꯁꯤ ꯇꯞꯅ ꯃꯈꯨꯠꯇꯨꯗ ꯆꯦꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯥꯏꯔꯤꯕ ꯄꯥꯎꯗꯔ ꯇꯥꯔꯕ ꯀ꯭ꯂꯣꯔꯣꯐꯣꯝ ꯃꯀꯨꯞꯁꯤꯡꯗꯨ ꯊꯛꯅꯕ ꯂꯩꯔꯤꯕꯗꯨꯗ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯒ "ꯌꯥꯔꯦ, ꯁꯤꯅ ꯂꯥꯁ ꯑꯣꯏꯔꯣ. ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯅꯣꯡꯇ ꯎꯗꯕ ꯃꯑꯣꯡꯅꯤ." ꯄꯨꯝꯍꯦꯟꯕꯗꯨ ꯉꯥꯎꯔꯤ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯊꯛꯅꯕ ꯃꯍꯤꯗꯨꯁꯨ ꯑꯗꯨꯝ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯊꯛꯆꯤꯟꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯝꯍꯦꯟꯕꯗꯨ ꯂꯨꯁꯤꯗ ꯅꯣꯛꯃꯤ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯨꯁꯤꯅ ꯁꯠ "ꯄꯔꯤ, ꯄꯨꯝꯍꯦꯟꯕ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ, ꯌꯥꯔꯦ, ꯑꯊꯨꯕꯗ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ ꯊꯪꯅꯕ ꯀꯥꯁꯤꯗ." "ꯌꯥꯅꯤ, ꯑꯩ ꯇꯧꯒꯦ." ꯍꯥꯏꯔꯒ ꯄꯔꯤꯅ ꯄꯨꯝꯍꯦꯟꯕꯕꯨ ꯃꯉꯣꯟꯗ ꯄꯨꯔꯥ ꯁꯧꯔꯒ ꯃꯤꯔꯛ ꯌꯦꯡꯂꯒ ꯊꯪꯅꯕ ꯀꯥꯗꯨꯗ ꯄꯨꯔꯛꯂꯤ꯫ ꯂꯨꯁꯤꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯄꯨꯝꯍꯦꯟꯕ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯛꯂ ꯃꯇꯨꯡ ꯐꯃꯨꯡ ꯑꯃ ꯂꯩꯔꯤꯗꯨꯗ ꯍꯤꯞꯄꯟꯈ꯭ꯔꯦ, ꯑꯗꯨꯒ ꯄꯨꯝꯍꯦꯟꯕꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯨꯁꯤꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯁꯤꯅ ꯇꯞꯅ ꯁꯣꯟꯖꯩ "ꯗꯥꯍꯦꯟ, ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ, ꯋꯥꯔꯧꯅꯨ. ꯅꯐꯝꯗ ꯏꯔꯥꯜ ꯂꯪꯁꯤꯜꯂꯕꯅꯤ." ꯍꯥꯏꯔꯒ ꯂꯨꯁꯤꯗꯨ ꯀꯞꯂꯛꯏ꯫ ꯃꯌꯣꯜ ꯁꯅꯥꯁꯨ ꯃꯁꯤꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ, ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯂꯨꯁꯤꯕꯨ ꯀꯞꯂꯤꯕꯗꯨ ꯊꯦꯝꯕ ꯑꯣꯏꯅ "ꯏꯆꯦꯅ ꯑꯗꯨꯝ ꯀꯞꯂꯕꯗꯤ ꯅꯅꯥꯎꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯊꯕꯛꯁꯤ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯅ ꯊꯧꯅꯥ ꯂꯩꯅ ꯇꯧꯕ ꯉꯝꯒꯅꯤ? ꯏꯆꯦ, ꯀꯞꯀꯅꯨ." "ꯃꯌꯣꯜ ꯁꯅꯥ, ꯏꯆꯦꯒꯤ ꯊꯃꯣꯏꯁꯦ ꯃꯤꯀꯨꯞꯁꯤꯗ ꯆꯩꯅꯥ ꯌꯥꯝꯅ ꯐꯥꯎꯔꯛꯂꯤ. ꯑꯗꯨꯅꯅꯤ. ꯑꯗꯣ ꯅꯪꯅ ꯗꯥꯍꯦꯟꯕ ꯁꯦꯡꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯒ ꯂꯩꯌꯨ. ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ ꯃꯌꯣꯜ ꯁꯅꯥ." "ꯏꯆꯦ, ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯜꯂꯣꯏ. ꯑꯩ ꯑꯣꯜꯂꯣꯏꯌꯦ ꯏꯆꯦ." "ꯃꯌꯣꯜ ꯁꯅꯥ." ꯍꯥꯏꯔꯒ ꯀꯞꯄꯤ ꯂꯨꯁꯤꯗꯨ꯫ ꯃꯌꯣꯜ ꯁꯅꯥꯁꯨ ꯀꯞꯂꯤ꯫ ꯄꯔꯤꯅ "ꯌꯥꯔꯦ, ꯀꯞꯃꯟꯈ꯭ꯔꯦ. ꯁꯨꯃꯥꯏꯅ ꯀꯞꯀꯅꯤ ꯈꯪꯂꯕꯗꯤ ꯑꯩ ꯅꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯦꯛꯁꯦꯞ ꯇꯧꯔꯝꯂꯣꯏꯗꯕꯅꯤ." "ꯄꯔꯤ, ꯁꯥꯎꯒꯅꯨ. ꯑꯩ ꯊꯃꯣꯏꯁꯤ ꯅꯤꯛ ꯂꯥꯎꯔꯦ, ꯑꯗꯨꯅꯅꯤ." ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯣꯜ ꯁꯅꯥꯗ ꯂꯨꯁꯤꯅ ꯑꯣꯟꯁꯤꯜꯂꯒ "ꯁꯣꯏꯗꯅ ꯗꯥꯍꯦꯟꯒ ꯅꯣꯏꯅꯤ ꯂꯨꯍꯣꯡꯕ ꯑꯊꯨꯕꯗ
luhongba oyo ko mayosana. Nangi nungsib, nangi apangbato. Thongba oizaro. Iche. Lucy gyan tada hiptun leiba pumhenbagi nakta sangsilaklaga pumhenbagi makhutu pairaga munna yengduna kolaga kappi supsu suppi machinduna. Dahen, yawari, kay tawad dahen. Dahen. Lucy do kapli sengna adubu kapli badu toklaga thorakli mayul sana mangonda masada pop thabiramduna parina su hairami mayul sana mangonda. Mayul sana gigano nungaitaba kemta khanganu ko. Our plan will be success. Nang thangna layu ko. Mayul sana makok nomduna tumili hawi pari su thokre ka adudagi. Aduga pari na room gi thongdu mapalom dagi oina lok toksilaga thanamli.